Lakhipur online puthok saba August ki tang 18 nongmaijing numit ki Khomjinba Pao tabirasi. Ahanbada maroiba Pao. Forum for Peace na Manipur da tangdu laitaba porakna na bagi pandam da Silchar da Observation of Peace of Harmony haiba thoromama pangthokre. Chahi tararom suraba nupa macha amagi asib hakchang Silchar gi MP Rajdip Rai gi yum da thengnakre. India ki maming lairaba business magazine BW Business World na khangatpada Bausch Lomb India gi marketing head Lairellakpam Sanamacha gi ming yaure. Yendrembam Bishal gi yumda chatuna Manipuri Sahitya Parishad ki maiketagi ikai khanba jakre. Chandrayaan 3 na thagi lemaida thungkiba August ki 19 numidasibu laibak asina National Space Day haina pangthoklagani amasung China ki Hangzhou da pangthokadaba Asian Games ki damak Bharat ki nupi ki sepak takraw team da kasar Lakhipur dagi Ayekpam Priya khalakre. Haujik mapung oiba pau tabirase. Manipur da tangdu laitaba porakna bagi pandam da Forum for Peace na ngarang thangjanumit Silchar gi Banga Bhavan da Observation of Peace of Harmony haiba thoromama pangthokre. Hairiba thoroma se ga mari lenana Aizol gi Bishop Jasim Walder CRPCC gi co-chairman Sadhan Prakaista Dainik Samoyik Prasango Pauche gi editor Taimur Raja Chaudhuri Amsu gi advisor S Komlakanta Singha Barak Kuki INP gi General Secretary N Cherei Mar Students Association gi President L Mar Forum for Peace ki Working Coordinator Khirokopal Sharma na chingba miyoi singna wangangki tongan ba school gi mahiroi sing amadi college university gi mahiroi singna Peace of Harmony gi isei khudol tamki numidasida Forum for Peace ki magedagi Manipur da tangdulaita ba phibam hanjilakna bagi matangda Rashtrapati gi mafam da memorandum ama thakhi Forum for Peace ki thausilasibu lamdamasi gi tongan ba lupkun mapan na sagotki ঈশ্বর তো একজনই তার বহু রূপ হয়তো থাকতে পারে আজকে যা চলছে সেটা মানবতার বৈদ্যভূমিতে পরিণত হয়েছে মণিপুর আজকে আমরা এখান থেকে একটা বার্তা তাদের কাছে পৌঁছে দিতে চাই আমরা বরাক উপত্যকার মানুষ বিভিন্ন ধর্ম বিভিন্ন ভাষা বিভিন্ন সংস্কৃতিতে আমরা বিশ্বাসী আমরা শিলচর বঙ্গভবনে সমবেত হয়েছি তোমাদের কাছে এই বার্তাটাই পৌঁছে দিতে চাই আমরা যেভাবে মিলেমিশে শান্তি সম্প্রীতির মধ্য দিয়ে বছরের পর বছর ধরে চলতে পারছি তোমরা কেন পারবে না Silchar gi MP Rajdip Rai gi jumda chahi tararom suraba nupa macha ama siramle yamna nungaitaba thodok amada Silchar Radhamadapro talaiba MPSC gi sangai maktada phi matek amana yanduna siramani hairi nupa macha si MP gi yumda leiduna thabak subi nupi amagi macha nupani asi bhakchang postmortem gi damak Silchar Medical College tangarang pukre thodogasi gi matangda asengba langlang langjin puthokna napa police na thijin bahokre hairi nungaitaba thodogasi gi matangda MP Rajdip Rai na paumi singda asumna phongdokhi তো মই ঘৰত আহোতে খবৰ পালোঁ যে মোৰ ঘৰত এজন পৰিয়াল এটা আছে এই পৰিয়ালৰ সৰু দুটা বাচ্চা আছে এটা ল'ৰা 10 বছৰ কেমা হ'ল এই ক্লাছ 5ত পঢ়ে আৰু এটা ছোৱালী ক্লাছ 8ত আছে এই দুজনে পঢ়া-শুনা কৰি আছে ল'ৰাজনে কি হৈছে মই একজেক্টলি জানা নাছিলোঁ it seems he allegedly he committed suicide by hanging himself allegedly amar ghoror jikur mor help ase mor sotirto mor staff sobe dora dori jetia gom pale dora dori korake tekhetok police ok khobor dile police ohar pisot room to okoman bhangi body to loi hunkale medical college gol
মেডিকেল কলেজত যোৱাৰ পিছত সবে চেষ্টা কৰিলে কৰাৰ পিছত অল চেষ্টা failed. He was declared dead. এতিয়া মই খবৰখিনি শুনি মেলি আহিলোঁ আহি পেলাই ঘৰত সব বস্তুখিনি জায়জা ল'লোঁ লগে লগে মই শিলচৰৰ SP নুমাল মাহতক ফোন কৰিলোঁ মাহতো মহোদয়ৰ লগত কথা পাতি মেলি মই এটা কথা ভালকৈ ক'লোঁ যে চাওক ইট ইজ এ alleged this thing of suicide but I am not very sure মই এইটো টাইমত মই পাৰ্টি অফিচত আছিলোঁ আপোনালোকৰ যেটো প্ৰটকল যেটো SOP আছে as per পুলিচ মানে গাইডলাইনছ পুলিচ বুকছ আপোনালোকে এই SOP টো ফলো কৰি পেলাই যি কৰিব লাগে আর এটা ভালকে এটা তদন্ত কৰি পেলাই আপোনালোকে যি ৰিপৰ্ট যি as per your protocols কৰিব লাগে এইটো আপোনালোকে কৰক আৰু as per protocol এতিয়া মই শুনা পাইছোঁ যে ডেড বডিটো মৰ্গত ৰাখা আছে আৰু কালি most probably postmortem হ'ব to ascertain the cause of death লৰাজনৰ মা খুব সেন্সিবল মহিলা অকলে বিগত কেইবছৰৰ পৰা লৰা ছোৱালীক ডাঙৰ কৰি আছে মাৰ লগত মোৰ কথা হ'ল তেখেতৰ লৰা আৰু ছোৱালীৰ লগত আজি দুপৰীয়া একেলগে বহি পেলাই তেখেতে আহাৰ কৰিছে খাইছে ছোৱালীটোক লৈ পেলাই তেখেতে কবাত উলাইছিলে উলাউতে লৰাটোৱে কৈছিলে যে মা তুমি যেতিয়া গৈ আছা বাহিৰত মোক মোবাইলটো দি যাবা তো লৰাটোৱে মায়ে ক'লে যে মোবাইলৰ মোৰ কাম আছে তই মই আহি আছো অকমান পিছত তো ছোৱালীজনীক লৈ অকমান বাহিৰত গৈছিলে কোনোবা ঘৰৰ বস্তুখিনি আনিবলৈ যেটো মই শুনিছো আধা ঘণ্টা 40 মিনিটৰ ভিতৰত আহি পেলাই যেতিয়া দেখিলে দৰজাটো ভিতৰৰ পৰা বন্ধ আছে তেতিয়া সবকে মাতি দিলে তো জিনো হোক এটো এটা বেলেগ প্ৰসংগ আমি জেনাৰেলি ভাবো সবৰ মা দেউতাই সকলোকে শাসন কৰে আৰু এটো এটা এবনৰ্মেল একো বস্তু নহয় যেটো মাৰ আৰু লৰাৰ ভিতৰত কথা হ'ব নোৱাৰে আৰু বাচ্চা লৰা 10 বছৰ 11 বছৰৰ লৰা কিবা ইম্পালছত কিবা এটা অপ্ৰীতিকৰ ঘটনা কৰি লৈছে তাৰ ৰিঅ্যাকশনাৰি কি হ'ব পাৰে হেইটো বুঝাৰ তাৰ ক্ষমতা হোৱা নাই মোষ্ট প্ৰবলি হি কাৰণে বেয়া লাগিছে India gi maming leiraba business magazine BW Business World na chahi khudingi naha oriba masagi chahi nifu gi manung da leiba marketing gi lamda thodok hendokna mating leina thodang puriba miyoi nifu khangatuna BW Marketing 40 Under 40 Awards 2023 gi mana phanglaba singi lakta lamda masigi leihawdagi chawrakhiba Lairellakpam Sanamacha gi ming yaure Masigalwinana mahag BW Marketing World Future Masters 2023 gi Elite Club ta mahag yauragani Lairellakpam Sanamacha hojik Bausch Lomb India gi Marketing Head oina thabak puri masigi mamangda mahag Indian Institute of Management Ahmedabad tagi MBA loiraba matung Nestle India da Senior Brand Manager oina maipakna chahi tara leiramduna gold medal sulawrakrabani panbayai Lairellakpam Sanamacha Kasar Singirbondagi haukiba Haujigna Silchar Das Colony da leiriba Retired Assistant Commissioner of Taxes Lairellakpam Champalal amasung Lairellakpam Ongbi Puinabati gi machanupa ahalni lamdam asigi leibak lehaudagi haukiba meiti macha amana leibak asigi makok thongba thabak kayada maipakna mingchet ki urong khinba ngamlakpada maigai kayadagi harawba phangdoknare Sanamacha Marketing Head Bausch Lomb India. Good evening, everyone. So I think we marketers, we build brands, but I think what's also important is building your own personal brand, and this definitely is big when you consider that. So thank you, Business World team, for this honor and recognition, and thank you, jury members. I would also like to thank Team Bausch Lomb, and starting with our MD, my boss, Mr. Sanjay Bhutani, who made me, I think, one of the younger CMOs. And also our agency partners, Connect, with whom we are creating some really amazing campaigns, my marketing team. And also I would like to thank my family, so my wife, my parents, my wife's parents, and also my 2-year-old daughter, who's always so curious that she's a source of inspiration for me. So thank you. Congratulations, sir. Manipuri Sahitya Parishad Assam gi mihut kangbo amana
Chandrayaan 3 gi mission da hakthengna jauriba Assam gi Silchar Ramnagar Tuko gi ISRO gi scientist yendrembam Bishal Singha gi sangaida Dholai Bam Malugram dagi haukiba yendrembam Khambaton Singha amadi apokpi Ilarani Devi ani gi mafamda ngarang lengyan fi huktuna ikai khumna jakiba galoinana harau nungai ba phongdokre Kongsat asida Parishad ki President Ngangom Joy Kumar, General Secretary Professor Khumujam Dhiren Singh, Surya Kumar Sharma Samaj Sebak, Laisram Manglemba CEC member amadi Khaidem Japan, Sahitya Bhushan Sarukjaki, Yendrembam Bishal na handak India na malemda yamna chauthok siningai oiraba mission Chandrayaan 3 gi technical team gi saruk ama oina yaubada Manipuri Sahitya Parishad Assam na pugning thawat ki amadi yendrembam Bishal gi damak chauthok sei haina Parishad ki President Ngangom Joy Kumar na phongdokhi loinana mahakna Assam da khundariba Manipuri khoibu malemda awang bathakta saktak chaba ngamle haina General Secretary Professor Khumujam Dhiren na phongdokri Manipuri Sahitya Parishad Assam gi maigedagi Bishal gi mafamda yaifa thaujal pibaga loinana mahaki tungi punsida malemda aphauba scientist ama oibangamba oirasanu haina thaunijaki Apunba Meitei Tengol AMT na Laikhidraba Oja Thoksom Krishnamon ki konjang lekai da leiba Oja sigi sangai da ngarang thangjanumit lanna thorong ga mari leinana AMT gi mihut kangbuna chattuna Laikhidraba gi saktamda hairang lerang katuna Apunba Meitei Tengol gi mihut kangbuna ikai khumna jaba phongdokre ngasi ningamdraba ngasi gi numit asida Laikhidraba ojagi mafamda aikhoi gi Apunba Meitei Tengol gi chilnaw singna lei mana mamam chaijare hairaga ojagi ma ki thawaina lairemlenna ingne chikna leisanu haibagi isor gi mafamda aikhoi Apunba Meitei Tengol na onemjeri thaunijeri ngasi aikhoi gi pandamdi amat toibagi wakhalon Meitei ama oina Meitei amagi awan ngai kaya da saruk jaduna inat pu kanjaba imarol bu ngakcha kanjaba isagi culture bu ngakchaba asina singba Meitei Apunbagi Tengol gi pandamni Lakhipur Ahal Maruki Founder General Secretary Laikhidraba Oja Thoksom Krishnamon gi lanna thoram ngarang thangjanumita Brahmachari Mayum Calendar Sarmana mipama poiduna Lakhipur Subdivision gi manung chenbada konjeng lekai da leiba masagi changai da pangthokre Asomda Lakhipur Ahal Maruki mihut kangbu amana haukiba agas ki tangkun marida Lakhipur gi Executive Engineer ga unaduna Singirbon Talenkun amasung Silghat Baskandida Barak Turil gi mathakta thong sananabagi matangda wari sanakiba golena Hiramasigi matangda survey report thabina basu taksinkre mihut kangbu aduda lupki thoburen ingudam pinot ngamthang thoburen khaidem gaurahari sarukjaki masigi mamangdasu hiramasigi matangda Assam gi CM amasung Lakhipur gi MLA da wakatcherol pisinkiba laikre hairi Chandrayaan 3 na thagi leimaida thungkiba August ki tang kunhumdoi numidasibo leibak asina National Space Day haina chahi khudingi pangthoklagani haiba wafam ngarang Prime Minister Narendra Modi na Bengaluru da ISRO da scientist sing da wangang bada phongdokibani mahakna Bharat ki asigumlaba khongjang asida maipakpa porakhiba scientist technician engineer amadi Chandrayaan mission asiga mari leinaba mioi kudingmakki mafamda thagatpa phongdokhi मां वैज्ञानिकों के बीच लाइव तस्वीरें हैं बेंगलुरु से टेलीमेट्री ट्रैकिंग और कमांड China gi Hangzhou da September gi tang 16 gi hauduna pangthokadaba 18 suba Asian Games da sepak takraw masana da kasar Lakhipur dagi Ayekpam Priya khalakre India gi team da nupa sanaroi nipan amadi nupi sanaroi nipan khalakibagi manungda Assam dagi mahak matom tamak jawrakibani masigi damak mahak September gi tang amadagi kunmanga phawba Indira Gandhi Stadium Complex New Delhi da pangthokadaba National Coaching Camp ta saruk jaragani handak pangthokadoriba Asian Games asida tongan ba masana kunthani panda Bharat ki sanaroi chatruk kunthra marina saruk yanana bagi semsari Ayekpam Priya kasar Lakhipur khunodagi Ayekpam Manikanta amadi Ayekpam Ongpi Padmavati ki machanupini Kangan jaba ma
Health Care amadi Paramedical Science da University Grants Commission na sakhanglaba chahi amagi diploma, chahi anigi advanced diploma aduga chahi ahumgi Bachelor of Vocation course tamba yaragani. Institute of Medical and Paramedical Science Silchar amadi Gracewell Hospital Manipur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba haure. Health Care ki field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass taurabasing na tamba yaraba coursing asi tamduna isana isabu thabak pijabagi kudong saba lobiyo. Aduga nursing, yoga attendant, first aid training, emergency medical staff amadi RMP course na chingbagi atenba matamgi oiba course singi tamaktasu admission haujare. SM Dev Civil Hospital Silcharda practical tobagi kudong chaba su thamjari. Akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silcharda lengsimbirabu. Natraga mobile number 93957324456 da pau phaunabiyo. Potsambam Chanu Albinagawi, Institute of Medical and Paramedical Science, Bachelors of Vocational in Operation Theatre Technology Tamni. Gracewell Hospital practical class Taujabani. I have Thahum Madi Matunda Operation Humai Pangasi Sabangan. High courses Hojiki Matamda Yama Kudong Chaba, most interiors and Madina course and hygiene. Mayamsu High River Kudong Chaba, Silabinaba, Wafamasi hygiene. I can make my assignment about I suggested Institute of Medical and Paramedical Science the pastor Jaipani and the SM Civil Hospital ICU technician and hospital. Aroibada maruiba pau amukhanna Forum for Peace na Manipur da tangdu leitaba porak na bagi pandam da Silchar da Observation of Peace of Harmony haiba thoromama pangthokre. Chahi tararom suraba nupa macha amagi asib hakchang Silchar gi MP Rajdeep Rai gi yum da thangnakre. India gi maming lairaba business magazine BW Business World na khangatpada Bausch Lomb India gi marketing head Lairellakpam Sanamacha gi ming yaure. Yendrembam Bishal gi yum da chatuna Manipuri Sahitya Parishad ki maiketagi ikai khonba jakre. Chandrayaan 3 na thagi lemai da thungkiba August ki 19 numida sibu laibak asina National Space Day haina pangthoklagani amasung China ki Hangzhou da pangthokadaba Asian Games ki damak Bharat ki nupi ki sepak takraw team da kasar Lakhipur dagi Ayekpam Priya khalakre. Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare.